Manipur Chief Minister Sindokpagi Wapham Leite social media singda amadi miyam na lana Sindokpani haina Health and Family Welfare Minister Dr. Sapam Ranjan Fongdorakli. Entrepreneur for Next Generation hai bihiram the nongmagi oiba khana nainabagi thoram ama Department of Fishery, Agriculture, Horticulture, Handloom and Textile amasung veterinary gi meeting makhada anoba senmitlo na sinduna urembam awang laikai de leiba YDC Community Hall da pangthokiba khana nainabagi thoram da Minister na Wapham asi fongdokibani. Handak state asida social media platform kaya da Chief Minister Sindoklagani amadi lengakta ahongba ama laklagani haina fongdoknariba asi aranbani miyamna lana sandokpani lengak manungda machet taba amadi luchingba sinnabagi wafam laite lana sandokpani amaromda thoram adugi matangda fongdokladuna Minister Dr. Sapam Ranjan hai entrepreneur ama oiba khaknatana thabak ama tawbada matam gi mamal khangna chetpa matamdata thabak adu mai pakani lamdam ama chawkhatpa matamda miyamna matam gi mamal khangna thabak tawba asi mathau tai amaromda lamdam asidagi puthokliba kihom asi mapal lamda yamna pamnari kihom khaknatana pothok kaya marang kaina puthoktuna mapal lamda thadokpa ngamlagadi senmitlon da chawna kanagani loinana miyamna umang wamang kokthokpagi tabak leptuna mahusagi khal ngaktuna thamnaba punna hotnaminasi haina su minister na appeal tawki ngasigi thoram aduda anauba senmitlon gi president khaidem ingocha patsogi SDC irom nirmal amasung yelawmi kanbalop yemkal gi president loken angom su sarugyaki Speculations media ke me kanoze yang post se confirm tawra keno tawi usugum karimta leite karimta hoje kadu ki karimta keno taw leite masa masa ki ngarang honorable MLA ni jo masa gi personal thabak ki satpane jo yes ada yaragadi leaders me am appointment kha lawni hai adubu atei na tabidang nahan khabar amada adu tawdore ada tawdore habdu this is all false.